ngasi phongkiba tungan manipuri siphongsingdagi maruibi ipausing myamna thamjigi ahanbada rape tawba amadi mirolhalamba sienaba mapa phadokpikre hawkiba kumja english sing aniga taraga turukta masa nupi bu nupi oibigi ikai khumnaba kayara khana manghanba loinana mirolhalamba sienaba mapa ngasi kerala gi court amana sei kuntraga mathugi phadokpikre hari special prosecutors Sizo mona ngasi wayel siga mari lenjana phongdokibada hawkiba kumja english nganiga taraga turukta kerala gi iduki district ki manungsanba kona thadi village tagi nupa asina matamdur masagi sei taraga mari khakta ngai ribi nupi masabu hanjina nupi oibi gi ikai khumnaba manghan kiba loinana ot naibi gi thabak sataki tungna victim adu mirolhalapdagi puknung yaurib angang adu manghan khinaba wa ki loina bi amadi masa nupi da khangan ki Equis oiriba miyoy sikibadagi victim amadi mamana agang adubu hospital satuna lakpokraba matung mayumda halakpagi mahuta police station satuna thawdo ski matana complaint takhi madugi matung nupa si phaduna wayel satharakibani hairensu paushna makhatana phongdurakli makha satharakpoina topa paumana handau khungang na mema lanmin sathabe attack ta misa mari hatkre hari Mamang sayul gi atheng ma sarukta gi tangkak naina sagaing reason gi handau township te memalan min satharak pe attack to mapam sigi yamdra pa misamari hat khreina local resistance force ki mekedi gi phongdorakli ngarang sagol sunumit numit mangani sumna satharak pe attack asigi manungsana memalan misingna handau village amasum yumlo nariba tigaing township te gi miyoi singa du hat khibene hanisu handau people's defense force ki spokesperson na memar now do phongdorakre Magna makhatana phongdorakpada junta gi lanwi sam henman red chathaba ahoba numit humni sanba phawbud handau PDF amasum kasin independence army gi khutpu singa loinana akan mamona lan kamnaki matung tabad junta gi lanmi singna khungang asida leiba yum kaya su mai thadoklam ki hari lan phamadura Myanmar gi regime troop ki lanmi kuntra hena hat pangam ki loinana asu apan kya thogan ki lan phamadura PDF ki mai ke degi di lanmi amaka asu apan nang ki haina sumagna makhata ki Junta gi lanmi singna mai thadoklam laba khungang singa dudi niyaung kone gayone kia amasum mayuk thit ma au kone amasum pa in hairiba township asigi kha mai ke daliba khungang singa sini hawkiba lepa pukpa numit su PDF ki lanmi singa junta force singa akan mamong da lan kamnaki maduda mai thiraba junta gi lanmi singna set taw gone khungang thadoklam laga senki makoina siendringai da map madura leibe yum khumdra madi sa thampam sing tumna mai thadokpiram ki hainasu spokesperson asina Myanmar now do makhatana phongdorakhi ngasi lan sukna khiba mapham oiriba pen in da PDF ki lan misingna sangsinduna yenglubada misa mari edu gi asibak sang lerama thengna khibani makhoi mari edu junta gi lan misingna akanba bom gi attack sathabada sikhiba oigani haina magna phongdokli lan phamadu soklaba mi ahumdi masakhang mangamle makhoi singadu di aung naing tun ne win amadi yaw winni mapamadu leiba khunja amana phongdorakpada makoina shiram liba mapamadu da lan kapna khibagi thaudok thokhiba leiti matamadu da PDF ki lanmi sing amata leitringai tanjara Myanmar junta gi lanmi sahum henmana handau town pulap sangshilalaga laishilakibane amadi bomna singba pokhai khibagi makhol sing taki hadi khungang adura leiba nupi amana phongdorakpada angang sagol sanumitasu township adura leiba education office amada Myanmar lanmi singna thihumigi thabuk sataki miyamna ngang nabu office adudagi miyoi khara Myanmar lanmina phagani haina haidi handau township asi PDF amasung KIA gi lanmi singna yam active oina leiriba mapam amani maram aduna junta gi lanmi singna kasin state kingam khai oiriba township asi ta yamna toina sangsiluktuna resistance force singa khothokna bagi thaudok sing sayolamagi mamang dagi hauna toina satharakli hain supausna phongdorakli makha satharakpo oina masum loishilakpo oina topa paukrana khongjel yangna khanghaudana sinar noma khakta da miyoi million 13 covid positive oiba thengnakhre Sayol sigi manung sarokna sinada miyoi million 13 rom COVID-19 noma khaktang da positive oiba thengnakhre lenga ki top health authority ki mod matung ina handak sinada covid ki lesat khanghauduna sangwangna sandorakpa si malemna khwaidi yamna sandorakpa leba moire hawkibi yum sakation numita china gi national health commission gi manung gi oiba mifam ama pangthoktun oirakliba phibam sigi matana kupna khanai nakraba matungda December tha asigi hawkiba numit kullom Ashida leba sigi miyoi million chanigani fuguni pan sada taragani palom covid infect okibagi report phangle miyoi singa sita sengna covid positive oire haina confirm tawraduna mi phamaduda makhata ba
Thaba karamna pangthokadagi haibigi matana kupna khananainaki mamangi matamda phangkhiba covid infection tawbagi sang asina sabsab asum oirabadi nongmada miyoi million marigi sangda covid positive oikhibagi phibamda leikhi hainasu fongdoknaki Beijing da covid zero restriction hek laukthokraba matungda sangwangna omicron variant asi mausana immune suan miyoi singda ka hena sandorakpagi phibamda lakli hauji China gi khanungsupna leiba Sichuan province amadi kunung oiriba Beijing da leiba miyoi singi tangkhai amaromdi covid positive oirakre haina leiba sigi agency na estimate tawduna thadorakpa Mirolhalamba su fongdorakre haidi China gi head regulator singna pirakliba data si kaya yamna sumbagi haibadu haujukmaki oina sabsana khangmangamdri leiba sina PCR testing booth sing tha sigi angan masaruk shutdown tawkiba lekre pandemic manung asida atopa China ga yumlo nariba leibak singda covid infection ki rate asi sang hantarakre maramaduna leiba sigi oina laboratory da anoba covid ki test tawnabagi dama makhoi gi data sing collection taw haiba sisu yam lubu waf ma moirakli thaudo sigi matangda bombak news na pirakpa comment China gi national health commission na sab pakhom piraktana leidi Commission asina nauna National Disease Control Bureau ama linkhatkibaga loinana atopa leibak sina covid ki mari leinaba wapam amata fongdorakhidre loinana ngasi phawput atopa leibak tagi lakpa amata lakhatkidre hauji China da leriba miyamna rapid antigen test sizinaduna covid laina se positive oibra oidabra haibidu sangyengbagi thabak kanna sathari so haidi Karigoma positive oirama miyoi sing makhoigi reason adu lotsinduna haidoktana thamli tanja asida China lenga nasu numit khutingi fangliba covid positive oibagi asymptomatic case singi masing fongdoko lepthri leba sigi data consultancy metro data technology da chief economist oina leiriba Chen Kuina mangjungnana fongdokibu wap mamada China da hauji covid gi sandurakliba web asi December gi thakhaidagi na January gi athingba phawgi matamna khwaidagi matolomna masing yam khalakani masileba sigi maruiba city khudimakta thokani hainasu maki online ki works ta Based tawduna pangthokpa analysis amagi matung ina fongdorakhibani maki model sina makatana suggestion pirakhibada khanghauduna covid positive oibigi masing khangen hengalakadoribasi saurakna miyoi million taragi sangli hengalakani masigi manungda khwaidigi masing yamba case thokadoriba sina Shenzhen city Shanghai amasum Chongqing city singa sida thokani hainasu mod piriansu pausna makatana fongdorakli Amasu ngasi pangthokadoriba kupna khana nainabigi mi phamadada sayola sigi manungna covid laisana maramoiduna miyoi kya yamna sien khrabagi haibigi matangdadi khana nainakhide hairensu pausna makatana fongdorakli adu haujukoina di myam pausi matang sa lusinjarage amasu myam puna no update ngamina senasu channel sigi mekedi gi myangi phamna thamjare